Assalamualaikum warahmatullahi wabarakatuh. Asigi video asidi shirki asgar amasung mina unaba mina yanaba tawriba amal sing adugi matangdani. Hadith ki mafhumni Allah ki Nabi Karim sallallahu alaihi wasallam na hiduk pirami hayang qayamat ki numitta miyoy ahum Allah tabarak ta'ala ki mamang da kaurakani. Hay riba miyoy ahum madudi amana alim oygani amana shahid oygani haibadi Allah tabarak ta'ala gi lambi da thawai ka thokraba amana maldar paisa paiba airiba miyoy ahum asigi manungdagi miyoy ama ahanbada kaurakani airiba miyoy adudi alim oygani airiba alim aduda Allah tabarak ta'ala na pikibani amal sing adugi matangda ningsinghangani matam aduda airiba alim aduna Allah tabarak ta'ala na pinabirakriba ni'amat sing adu masana yazagani Allah na hangani nahangwanda ina pikiba ni'amat sing adu nahangwanda ina pikiba ilma adu nah karam ba amal tarokpano kari tarokpano hay nahangani matamaduda hay riba alim aduna kumlakani ya Allah nahang na ingon na pinabikiba ilma aduna ay isamak su amal tawri atupa ba su amal tawhalami ay isamak su Quran soli atupa ba su Quran solhalami hay nahagani matamaduda Allah tabarak ta'ala na harakani nahang na hairiba khudima ado oidabani na chindhibani namthakni nahang na taromba khudima mina yanaba mina unaba nangdi afawa alim ne haina naba nangdi fazana Quran sonba hai haina naba gidamakta taromba ngaktani nahang na pamba khudima ado dunia da thungre dunia wala sing aduna nahakpo afawa alim ni nahakti Quran fazana sonba hai na mayam aduna haina hore aduna maram oiraga ngasi nahakki hairiba mafam asida karigumba ama fawalairo haigani aduga mahakpo jahannamgi maigaida machinnomna chinglaga lam thakina bage damakta hukum tawani farishta sing nam hakbu jahannam da lam thakigani aduga ani suba miyoy ado kaurakani hairiba miyoy adudi shahid Allah tabarak ta'ala gi lambi da thawai thadokhraba mahangunda su Allah tabarak ta'ala na mahangna bikiba ni'amat sing adugi matangda ningsinghangani mahangna su ni'amat sing adu yasagani mahangunda haigani nahangunda aina bikiba ni'amat sing adu nahak karam ba amal torokpano kari torokpano hay na hangani matamaduda hay riba shahid aduna kumlakani ya Allah aina nahaki lambida jihad tawri adugum laba yekna singal lan thengnari amasung aigi thawai ase lanphamda thawai thari hay na haigani matamaduda Allah na haigani nahak na hay riba khudima oidabani na chinthibani nahak na toromba khudimak nangbu kalli thawi haina nabage damakta torombani miyoy kya na nangbu kalli thawi haina khre aduna maram oraga ngasidi nahaki mafam masida karigumba ama fawba leitre mahaksu jahannam da lang thakina ba hukum tawgani aduga ahum suba miyoy maldar adusu Allah tabarak ta'ala na kawgani ayriba maldar adu dasu ikiba ni'amat singadu ningsinghangani ayriba ni'amat singadu masana yazagani mahangonda haigani nahangunda ina bikiba mal dawlat singadu nahak karam ba amal tarokpano kari tarokpano hain hangani ayriba maldar adu na kumlakani ya Allah nahangna bikiba aigona pirakhiba ni'amat kaya se aina lairaba nahangna katho'u nahangna pitho'u haiba mafam khudimakta pithoklami na hairakani matam aduda Allah na haigani nahangna hairiba khudimak ado oidabani na chinthibani nahangna kathoklamba pithoklamba khudimak ado nahakti kathokpa kalli pitokpa kalli nahakti thamoi chawi haina nabagi damakta torombani nahakku mayamna thamoi chawi kathokpa kalli na haina khre aduna maram oiraga hairiba mafam asida nahakki sukari gumba ama fo leite haigani aduga mahaksu jahannam da lang than kigani Nusira baisin naksing Allah ki Nabi Karim sallallahu alaihi wasallam na birami ay riba ummat asida adugum laba miyoy amana kanagum ba miyoy amana afaba thabak ama sumna tangi dunya ki khallaga tawbatare amasung akhirat ki thabak ama dunya da uhanna bagada makta tawbatare ado batare kadi akhiratta mahak ki damakta kari gumba ama fowa lairoi kari gumba ama fowa fangloi kanagumba miyoy amana masana toromba afaba thabak adubu atopa singda uhallaba khanghallaba Allah tabarak ta'ala na mahakpu miyoy khudimakki mamangda ikaiba pigani kanagumba miyoy amana akhirat ki thabak ama
आखिरत के वखल खंदबिदा सुपना तंगी दुनिया की वखल खल्लगा तौबा तारे अदोइबा तारगदि महाकु आसमान खुदिमक्ता अमसुंग जमीन खुदिमक्ता मलऊन ओइन सेमगनी नुसिरबा इस्ना नाउसिंग आखिरत के थबक अमा दुनिया की इज्जत फंगनबगे दमक्ता अखोइना तौबा तारे अदोइबा तारगदि महाकि दमक्ता इकाइबा अचोपा नथना करिसु फंगलोय महाकि ममिंग अदो जहन्नमी की ममिंग द जहन्नम द इबिखिगनेबा कनागुम्बा मियोय अमना नमाज सोले सुपना तंगी मीना उनबा मीना यानबा अदोइबा तारगदि महाना शिरक तौरबनी कनागुम्बा मियोय अमना सदका पीरे मीना यानबा महाना शिरक तौरबनी मीना उनबा मीना यानबा तौरिबा दो सुपना तंगी जहन्नम भंगबा नतना करिसु फंगलोय नुसिरबा इसिनाउसिंग हाइरिबा हदीसिंग असिगे अतोपदसु हदीस क्या क्या लाखरे हाइरिबा मीना उनबा मीना यानबा तौरिबा मखोय सिंग अदुगी दमक्ता मीना उनबा मीना यानबा तौबा हाइबासे अदुगुमलबा अनाबा मखल अमनेबा हाइरिबा अनाबा असे अखोइना खोइनादि हेक्तं खंगबा ngमोइबा खंगदोकनबा होतनबा मतमदा यामना लुना थोकनी हाइरिबा मीना उनबा मीना यानबा तौबासे अखोइगी थमोइदा कक्चेंगना तपना तपना चटपगुम हाइरिबा मीना उनबा मीना यानबा तौबा लैना असे अखोइगी थमोइदसु तपना तपना लापना मरम ओरगा अखोइगी अमल इबादत खुदिमा अदो लोइनमक बेकार तहलगनेबा अखोइना खंगोइबा अखोइना तौरिबा से मीना यानबा तौरिब्रा नत्रगना थमोइ सेंगना तौरिब्रा अयाम्बा मतमदा मीना यानबा खक्ता तौग्रबनिना अदोमदा माइदो ओनसनखिगनेबा अदुना मरम ओरगा अखोइना थबक अमा तौबा मतमदसु नेट सेंगना थमोइ सेंगना सुपना तंगी अल्लाह खक्किने खल्लगा तौफम थोई हाइरिबा मीना यानबा मीना उनबा तौरिबा खुदिम असदगे अखोइ मुसलमान खुदिमक ngakna satpham thoi Allah tabarak taala दुआ तौफम थोई Allah tabarak taala ना अखोइ हिदायत के लंबी अददा चतहनना बगिदमक्ता Allah tabarak taala ना अखोइना कोइ खुदिमक पो अखोइना तौरिबा अमल इबादत खरा अददा थमोइ सेंगना Allah खक्ना यानबने हाइदुना तौबा ngambagi pangal thona adu pina bivoisanu wa akhiru da'wana alhamdulillahi rabbil alamin।